Sekmai A-sida Kukilal Hulup Singi designated Sukim SABA YAROI HAINA Sekmai A-sigi Gram Panchayat GP Mangana WAKAT KHONGJANG CHATHAKHARE Ngasi Senjam Chirang Community Hall da Sekmai A-sigi GP Mangana Chathakiba WAKAT KHONGJANG Aduga Mari Lainana Senjam Chirang Mairapai Bigi Secretary Haikam Amrapatina Paumi Singda Fongdorakibada Kumjali Singani Kulhumdogi Me Ahumdagi Kuki Narco Terrorist Singna Landarak Padagi Kunja Singasi Awa Anakaya Mayok Naduna Low Sing Amadi Tabak Sufam Nompam Kangdana Ngasi Fawa Wana Kangduna Lakli Jairak Asida Lengagna Central Sports University Sariba Asigi Mathakta Kuki Singi designated Sukim Sagani Haina Tauriba Asi Kunja Singna Sunya Yabangamloi Sport University Asi Sabada Koktruk Senjam Chirang Amadi Koktrukna Sel Amata Laudana Kunja Singna Kathok Laga Sahan Kibani Kuki Singi designated Sukim Sage Hairabasu Makhoigi Maram Myanmar Natraga Mizoram da Chatlaga Sarucho Center na Lauriba Fireb Asi Handok Trabadi Miyamna Makhatana CSO Singaloinana Iramdam Kanabagi Damag Thawai Tharabasu Thana Akanba Khongjang Kaya Changsilakani Haiki ngasi ahan ba hobuni ani subada koi aso sarkar na masida lepi gragadi leire sarkar na koi na haibe se tadragadi makhal makha ke age khongjang changani akoi delhi aso bachalakani aduda natana manipur ge mayam gi civil society gi mateng logjaraga akoi jo angam thakta last ta yada yadraga thawai na po thawai dina loi akoi sidokani haibe chapcha lepe